Mamang Mapok Ningshingba Ngamba haiba. Mamang Mapokta Prithvi Kini Subalanjaugi pilot oirami haijaba James Line gar kaupa angang ni pam chamagi wari aikoi puna taminakre. Yengdriba yaubiragaso description da link hapchanongge. Amutang sangsundu yengbiyo. Ngasi supuduna lakchari James Line gar ki case ka manaba. Thoina phawraba Mamang Mapok Ningshingba Ngamba haiba angang kharagi case. Ahanba case America gi angang amadagi hausi. Madam the US hari balibak simakti Asia gi thoitok balibak singa yengnabada reincarnation. Haidi siduna hakchang dagi mapan thokraba thawai misna atopa mi ama onduna taibungsda mo halai sayolai avatar tori haiwa phamsi itha thazana dabat kumba lebak amani. Survey amagi matungina American ahal sada kunthrom doi khakna Mamang Mapok Mathang Mapok haiba state thazayidana utli. Adubu Southeast Asian libaksing Myanmar, Laos, Thailand chin libaksing study sayon haibasi phagi pharang nate. Praja ayambana lusinna hakchinna longnaba taseng mani chena thajanaba wapham oiribani. Phare ekhoi hojik US angang-dugi wari haunaba tawrase. Angang sigi maming Patrick kawi. Mamang Mapoka Marilena Bangang Sigi KSC US Psychology Professor Dr. Ian Stevenson Haribani Pasna Tizinki Patrick Mamana Patrick C Magi half brother Haidi Mapati Nadava Laikidraba Magi Mayama Kevin Gi Sayon Oigani Haina Professors the Pon Taroga Kangala Kivani Pon Paunaraba Matung Professor do Mama Machado Hakting Nanuna Laki Mamana Haibada Patrick Pokringai Jahi Taramari Mamangda Kevin Hana Poki Kevin Pokpada Masamo Pana Poki Adubu Masagi Jahi Amamakai Herpa Swida Angangsi Makong Nama Jinglaga Makong Nama Kak Taraga Chatpahoraki Lang Sangda Ahan Batis Taruda Kong Singduna Chatlibadu Madu Hosik Pawgidi Patta Bolok Bayabagi Kudam Pangde Matam Karaleramuk Destok Toksi Hanaga Tadoraki Adubu Lang Sangdagi Halapa Numit Ninikak Ngai Kevin Tina to Sinduna Makong Nama Tekibagi Taudong Laiki Matam Karagi Matong the Kevin Masatu inangam the Bahoropudagi Doctor the Purubada Angang look cancer Naba Hore Hadaki Maruina Kevin gi Oithamba Mamitu Pibam Tina Soxilaptuna Tang Bugum Nintino Ubangam Sinaktre Kevin Numit tarani Lang Sangda chemotherapy amadi radiation therapy chathraba matung yum dhalaki masagi oiriba phibam duda thamoi sukna nungai daba poknaragasu anaba masa Kevindi aphapata ningthina khangjadriba cancer karino khangdribana masa kabuk hengamakpaga angang singgi hongnabi thik noktuna sanaduna damak leijai tha taruki matungda Kevin yari da I thorakpadagi Lang sang damusu pukhalaki angang dugi bon mero yongna cancer du sandok lamle haraki asumna ikoi dana numit kharagi matungda Kevin taibung thadoki Kevin gi mama amuk hana luhongduna angang amaga poki adubu kuide nupadu ka khainaki adubu haleng balaide amusa atopani pa amaga luhongduna angang amaga supoki Angang dugi maming Jason Kauki Jason sig heng matungda matam kharagi matungda Patrick Pokibani Patrick Pokpa matamda mamada thoidokpi thil khara phauki maduri mapa tonga lagasu Patrick si magi ahanba machani pa laikidrba Kevin ga yammanabugum phauki mamagi wakhalda angang ansi yammanai phauringai angpa masthokslaki Maduri Patrick su magi oi thangba mamitu bera ka phoraki test torubada mitning thina ubangam handaba corneal leucoma haliba condition sin laire hairaki masimakti laikidraba Kevinna magi punsigi aroiba matamdo oikiba mitki phibam duga adumang manaribani masida sunatana Kevin gi mangakta matumoina pongkiba chap manaba maphamdumakta Patrick su apoma mathoraki Laibuk Pavadi, Patrick Simakti,
cancer oiramde mi painingai oide adana doctor singna hairaki mafam manaba apumadu khangnatana ngakta asang butong tube thingjin khibagi Kevin da ta khiba dakpham du chap manana Patrick ki mangakta su mafam chap manana dakpham oina tawba amuba ma mami sami leram badu ubada mama do ngakpagi pankhai lan khrabani wari pumba ningthina taraba professor aduna Kevin gi medical records sing kupna nei narubada mama na tamli badu aran ba yaudi haiba khangba ngamki yam ngaklibadi Patrick su kapai chat pai rakpa numit adudagi maksu Kevin ga chap manana makhong na majinglaga makhong na makhak thadna chat pa rakhibaduni adubu tes care to uda Patrick kidi apo madu cancer na te mi pai ningai oide aduga chingdun chaliba makhong su medically asoiba kaisu leite edna doctor singna ke harak hairakhrabani mamasna hanglibo hangde Patrick su Kevin ga chap manaba mafamda apom balai dakpham lei makhong su nama kakna chingduna chali masibu tan chanaba coincidence ni haidori braiba wahangsne Patrick ki hakchang mapal thongi maramda ekoi khangminare magi wakhal dudi kam dawbuzano Patrick amadi Kevin wakhal su manaba jala haibadu madusu khangminase chahi mari hairakpa antwadi ki horakpane Patrick na mamada yum amadu jatsi haina toini ningai tawrakibase yum ama hajaribasi chahi 10 marigi mamangda Kevin na leramba mamagi ahan nupadugi yum dubuni nongaso Patrick na mamada mama nang aigi operation tawkiba numitu ningsinglibra haina hanglaki mama na ichadi hakchang phabani ichado operation tawkiba kaisu leiti haina khumlabada Patrick na magi mangaki apo madurida kutombi thindunu laki laikidraba Kevin gi photo sing mama na upu machi mada yam chaksinna thamjabani madu nongmadi Patrick na thengnarami photo singdu pudra laklaga mamada aisida leire tu hainu laki karigumba matamda su thaina loiramba amubaga angaubaga langba huinaw amagi maramda hegekpa lei professor aduna Patrick ki mamagi manawnupi yauna imongdugi miyoi ayamba interview lokhi punamaki wa taramadung professors na kesi matam changna yam kupna neinakhi adubu khalla Mamang Mapok se tasengna leiraba zala haiba wangsi professor sigi kokta hena mayik la thoropna natana kesi wakhai badi ngamkide ayeng batawa singda loksingi nong haithaba ngamba yam kanaba channel makak khutol tamjage aduna ngasi aigi video sida aina mayamna su khara adum confusion laina gan bako adugma makhal gi term ahum khaki khena base aidi thamjaba pame harbi term ahum sidi sex gender and sexual orientation hari sineba akoina sex ka gender ga se chap mana boi ninge bako adubu manade ko masi yamna khena ba adubu akoina yamna lan ko chap mane hena khanjan ba adubu makhal gi term sing neba hojikal discriminate to wi base koi thingnei ba aduna phare du ta de sex size kari no na khoi hana khangsi ko sex subset kari na te khoi gi polakpa matam da khoi gi biology se khoi gi reproductive organs sing se yenga kan da e ma di male ni natraga female ni na khoi na haiba ngami se si sine ba sex side ko male la natraga female la have the magi biological makeup to khakta da yenga ga khoi na determine to pot se si sine ba ko sex size hadi magi genitals adi secondary sexual characteristics hai ta di nupi natraga nupa gi mogi body hair pan bagi mong si su khetnei ko adi gi hip se kamna white oige nupine hena white oi ko habidi angang pukpa matam da line bagi damakta khoi hip se white oi doine nupa dadi khuidena sumai to ba adigi di chromosome gi makeup haidi nupi dana xx oi ba nupa dana xy oi ba habisidi magi biology duna determine tawjarak pa po ne ba ko aduga amuk biology habisidi yamna tricky oi ba ko amar ta khoida chamamna ba po anba makhan gi pot amasu oi be yai ba ko khudam oina harbada mi amakhak se magi chromosomal makeup sidi xy ne na khalase ba habidi adugi matung ina ma sa male oi doine ba aduna habidi magi reproductive organs su male gi part pan ga dabane ba adubu magi chromosomal makeup to the xy oi zaba tar ba su magi genital to the nupi gi mong da palak pa oi be yai ba ko aduga amarom dana XX chromosome yauba habidi nupi oi ga daba pot se magi genital to the nupi gi part su amuk man gum tawba nupa gi suman ba gum tawba sumaina ani gi marakta male and female animak man ba sumaina tawba su leba sugumba individual sing sibune ba khoina intersex ana haidori ba se phare edu ta di mathang da khoina gender haise kari no na amuk khangasi ko gender habisidi sex kamana de sex haise na purely biological or term ne ba adugo gender habisidi social construct ne ba habdi khoi gi society na sini haidana piba aduga mayam gi society de leriba mi mayam sinasu yanaraba aduguma makhal gi concept amakhak ne ba